Malem gi mafam pumada pak sana sandorliba COVID-19 gi laisat asina malem gi miyoi million nipan hena nahale miyoi lak mari lising kuntra mari hen bagi punsi pikam nan kre leibak aya mana virus asibu laksin duna thamna bagi damak miyoi bagi marakta physical distancing ngakna ba lockdown tawri adubu nganna test toba anabasing bu tokhaina thamba masung makoi bu layeng thokpa asitana laisat asi hanthana bagi khwaidagi phaba pambai ni haibasidi John Hopkins University na tha ahum hena khumjilakpa data na ulli India ki COVID-19 ki anaba masung sibigi masing asi leibak sigi apun mamising ge sangtam nabada haujimaki oina di sang yamna wang banate haibi yai adubu laisat asina naba miyoi khangdong naba test tobagi sang di yamna nemli miyoi billion ama dasmik ahum leiba leibak asida ngarang phawbada leingak amasung lanai ge laboratory samapan amada test lag yankai ni palom tokre haukiba March amasung April da laisat sina naba India ki anaba masing atopa leibak singdigi hantaram nabasu haujikti numit khudingi leptana hengalakuna leibak sigi mafum khuding da santorakpadagi malem gi oina India na COVID-19 gi confirm case masing yamada mari subada mi yamna sibadana mapan subada leire ahan bada anaba masing yamna hengalamba US amasung Europe na nabagi sang tapna hantaraklaga anaba irei leramdaba India na nomada anaba lising taragi mathakta leptana hengalakli Amaromda zone gi mayai chanchalapada India da COVID-19 gi anaba masing nomada lising tara manga yaugani haina China na mangzona bu WAPHAM piri Tes masing yamna tawbada malem gi oina America amasung Russia gi mathangda India na ahum subada leiri adubu India na tawriba tes ki sang asi leibak sigi mising gi yangnabada nembana tes tawbagi sang hengalnaba akan bamiyeng thamli India da tes tawbagi sang asi atopa state singna Kerala dagi tamjaningai ni adubu Kerala su anaba masing hantarakpadagi hojikti tes tawbagi sang atopa state singdagi hanthare State asigi misinga yangnabada Kerala na tes ki sang yamna wangna tawki Miri baktagi amasung atopa state singdagi migrant sing laktringegi mamangda leingak na nganna sang wangna test toba ngamhobana atopa state singna thengnariba anaba masing ka hena wangbagi polom Kerala na pohodabani sangdamna duna yengbada test mapung phana tahodaba leibak singdagi matam sangna test tahoba leibak singdana laisat asina nabagi sang hanthei matam sangna akanba lockdown tawkrabasu India da COVID-19 gi anaba masing leptana amasung yangne hengalakli masina akanba lockdown tawrabasu sang wangna test tawtrabadi laisat asi laksinbada akanba sapu piba ngamdi haiba tai amaromda kharangana test yamna tawba ngamhoba leibak singna laisat asibu mayoknaba ngamli lockdown na miyamgi marakta social distancing ngakpada asoba thodang lawri haiba sidi pumnamang yanai adubu laisat asi sandopa thingnabagi amata ngairaba pambaidi haujiki oina test masing yamna tawduna positive oiraba miyoi khandoklaga ningthina layengduna anaba phanbani India gi oina Kerala na Indian Council of Medical Research ICMR gi guideline induna state adugi miyambu sang yamna test toraba matungda su makhata na contact tracing amasung local surveillance ki thabak paksana sathaki Thaurang asi matam sana tahobana Kerala na India da ahanba COVID-19 gi positive case thengnaba state oizarabasu mipum tingna naramgadabadagi kanbang amauki madu paikal hodaba Maharashtra Tamil Nadu amasung Delhi ni singma mafum singda masing yamlaba anabagi polum puri Haujiksu laisat asidagi ngakthoknaba vaccine natraga layengnaba hidak puthopa leitribana aikoina laisat asidagi ngakthoknaba test tawduna positive oibasing khandoklaga tongana thamduna immune kankhalanaba pambaini singba sizinaduna anabasing layengnaba honaba tabani COVID-19 asi anoba makhalgi anabani laisat asigi maramda munna khangnadribana masibu khangnaba hona na mayoknaba tabani Manipur gi oina RIMS amasung Jenims ki BRDL anina nomada test lising ani yawna tawba ngamdri Ngarang phawbada punna miyoi lising kuntaruk samari yangkai nipan test tawkre adubu haujiksu miyoi lising tara rom test tawba ngamdana leiri adubu leingakna nomada miyoi lising ahum test tawba ngamba machine atubada leiragani haibasidi afaba khongthangni amaromda Babina Diagnostic Center dasu COVID-19 gi test tawba hauragani hairi masisu pungning thoganingai ni adubu luribadi test tawbagi mamal laireba miyamna puba ngamgadra haibasini maraksida Ukrulda ahanba test ku result phangdringaida quarantine center dagi numit 13 ni suri haiduna mayumda halankraba matung test ku result lakpada miyoi tara positive oiba thengnare haiba wafam ama thorakpadagi miyambu pakalalibasi afaba natte haksel gi lamda khangaibasing yauna miyoi ayambana quarantine ge standard oiba matamasi numit 13 ni oina launai adubu Kerala Karnataka amasung Odisha da quarantine toba numit 19 ni surakpada positive oiba thengnarakpadagi state sing asida quarantine tobagi matam numit 19 ni da sangdokrai Kerala da COVID-19 ga bari lenana semkiba doctor singi expert committee amanadi numit 13 gi matungda su positive oiba yawbanina quarantine matam loreba matungda su positive oibra haibagi test tawthokpa phai hai masiga loinana test masing manga khudingi aranba amamam yawi haiba wafam amasu leiri asigumba phibam sing ase yenglaga quarantine gi matam ase numit 19 da sangdokpaga loinana hanana test tawbada negative oikraba singsu numit 19 gi matungda su amuksu test tawthokpa sumbra haiba wafam lakle Miyoi ama test tawbada lupa lising mangarom sangi loinana lenga ki testing kit marang kaina leitabagi wafam su leiri sel thumgi phibam sonba India gi manungda leiriba Manipur na sauraba senfam ama testing gi damak puthokpa wagani haibasi miyam su khangi adubu
पाम्बई अमा तौदुना टेस्टी तौदबा यादबनी मरमदी मसी मियामगी सीबा चंगबगी वाफमनी लाइसेट असिदगी ngaktoknaba vaccine natraga masibu layengnaba chapchaba hidak puthoktrabasu masidagi matau karamna soida ngamdana leigedegi haibadudi miyam ayamana khangnarabanina makoigi punsi COVID-19 digi kanjaba ngamba haibasi miyamgi section jaba masung hona zamanda leide